kamaina pink color kari kara mai ohili nongdi ha se nama si machu ongi dera onde boso kari maram nai bhab tadre moina khali color ohili do ongi do bana belum nai fa Hik lum desen te supero kambol le tam matum jahone kali demo ina 79 80 adi ke no sen tang zoom to ude ta ude ai kha formal ne ya hasin gitu dalam sih kalau kayak berarti no dan kayak macam nong antu sih gitu kalau sih kami menjaga sih hello Pare komen iningdra di subscribe untuk sambil mo TV sih aja taring dah mana loy remi saksa loy tri bosan anu doh hah चलो उसमें पाचा खा रहा हूँ स्लो तो malem 나 hojiki thawmai jakpi short ro hai chengra nangna edit tawre ka hai tawbudo thawmai chakna kapte tawbagi video do
like done ꯍꯣꯏ ꯊꯋꯥꯏꯒ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄꯒꯤ ꯐꯤꯕꯝꯗꯒ ꯇꯧꯈꯤ ꯏꯁꯩꯗꯣ ꯃꯥꯂꯦꯝꯁꯦ ꯉꯧꯔꯣꯛ ꯉꯧꯏ ꯉꯧꯁꯣꯛ ꯉꯧꯏ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯥꯎꯗꯔ ꯊꯥꯔꯕꯧ ꯉꯧꯕꯤꯌꯣ ꯌꯥꯗ꯭ꯔꯦ ꯄꯣꯟꯁ ꯄꯥꯎꯗꯔ ꯑꯃ ꯊꯥꯔꯗꯤ ꯀꯦꯕ ꯂꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯆꯪ ꯌꯧꯈ꯭ꯔꯃꯦꯕ ꯃꯥꯂꯦꯝꯅ ꯍꯥꯏꯔ ꯆꯨꯝꯃꯤꯍꯦ ꯑꯥ ꯑꯦꯛꯁ ꯅꯤꯡꯁꯤꯡꯕ ꯑꯣ ꯍꯣ ꯍꯣ ꯑꯦꯛꯁꯀꯤ ꯋꯥꯔꯤꯁꯤꯗꯤ ꯑꯦꯛꯁ ꯋꯥꯏ ꯖꯦꯠꯇ ꯇꯥꯔꯦ ꯎꯝ 51 ꯃꯦꯝꯕꯔ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯔꯥ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯂꯤꯁ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯥꯏ ꯆꯦꯅꯦꯜ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯇꯧꯗꯦꯍꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯌꯦꯡꯉꯝꯃꯤꯗꯨꯗꯤ ꯀꯔꯤ ꯏꯁꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨ ꯈꯤꯇꯪ ꯊꯋꯥꯏꯒ ꯆꯥꯡꯅ ꯅꯪꯅ ꯑꯅꯧ ꯑꯃꯨꯕ ꯎꯞꯄ ꯇꯧꯔꯤꯗꯣ ꯍꯧꯖꯤꯛꯇꯅꯦ ꯑꯩꯅ ꯀꯃꯦꯟ ꯏꯈꯤꯗꯣ ꯇꯧꯅꯤ ꯍꯥꯏꯕ ꯕꯤꯃꯣꯜ ꯆꯟ ꯍꯥꯏꯅꯁꯨ ꯂꯩꯕ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯍꯥꯏꯅꯁꯨ ꯂꯩꯕ ꯑꯅꯤ ꯁꯨꯕ꯭ꯔꯣ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ ꯀꯁꯥꯔꯅꯁꯨ ꯌꯥꯏꯐꯔꯦ ꯇ꯭ꯔꯤꯄꯨꯔꯥꯅꯁꯨ ꯌꯥꯏꯐꯔꯦ ꯍꯣꯖꯥꯏꯅꯁꯨ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯕ ꯅꯣꯏ ꯑꯅꯤ ꯑꯅꯤ ꯁꯨꯗꯣꯏ ꯃꯤ ꯑꯃꯠꯇꯅꯤ ꯍꯣꯏꯕ ꯃꯤꯕꯨꯗꯤ ꯑꯃꯠꯇꯅꯦꯕ ꯑꯗꯣ ꯕꯤꯃꯣꯜ ꯆꯟ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯒꯤꯗꯣ ꯁꯦꯝ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯤ ꯑꯦꯀꯥꯎꯟ ꯑꯅꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯕꯅꯣ ꯑꯩꯁꯦ ꯆꯥꯛꯁꯦ ꯀꯩꯅꯣꯝꯗꯦ ꯉꯁꯥꯏ ꯆꯥꯛ ꯀꯂꯥꯝꯃꯦꯅ ꯉꯔꯥꯡꯒꯤ ꯆꯥꯛ ꯈꯔ ꯂꯩꯕꯗꯣ ꯈꯤꯇꯪ ꯆꯥꯈꯤ ꯍꯧꯖꯤꯛꯀꯤ ꯑꯃ ꯏꯔꯣꯜꯂꯦ ꯌꯦꯔꯨꯝ ꯑꯃ ꯊꯣꯡꯉꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯉꯥꯏꯍꯥꯛ ꯈꯤꯇꯪ ꯆꯥꯅꯤ ꯀꯤꯁꯤꯗꯤꯟ ꯍꯝꯃꯦ ꯑꯖꯃꯥꯏꯟꯒꯦ ꯃꯥꯂꯦꯝꯁꯦ ꯍꯟꯗꯛ ꯊꯃꯣꯏ ꯌꯥꯝ ꯅꯧꯊꯔꯤꯌꯦ ꯕꯤꯃꯣꯜ ꯁꯦꯝ ꯑꯃꯇꯅꯤ ꯁꯛ ꯎꯠꯂꯛꯑꯣ ꯑꯦꯁ ꯅꯪꯁꯤꯅ ꯁꯛ ꯎꯠꯂꯛꯑꯣ ꯁꯠꯂꯛꯑꯣ ꯅꯍꯥꯟ ꯎꯠꯈ꯭ꯔꯤꯗꯨꯗꯤ ꯄ꯭ꯔꯤꯇꯝ ꯇꯤꯚꯤ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯤꯇꯝ for coming my live stream. Please subscribe my channel. If you have a channel, then please comment. Please comment. I will connect you after some time. ꯏꯁꯩꯗꯨꯅꯤ ꯑꯗꯨꯅꯦꯕ ꯊꯃꯣꯏ ꯆꯥꯛꯄꯒꯤ ꯏꯁꯩꯗꯣ ꯊꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯅꯨꯁꯤꯡꯅ ꯑꯩ ꯄꯣꯁꯇ ꯎꯗꯦ ꯍꯥꯏꯌꯦ
ꯐꯠ ꯂꯥꯎꯅ ꯎꯠꯂꯒ ꯇꯣꯛꯈꯤꯗꯨꯗꯤ ꯏꯁ ꯑꯗꯨ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯂꯩꯗꯨꯗꯤꯅꯦ ꯅꯨꯡꯁꯥ ꯁꯥꯗꯦ ꯅꯣꯡꯊꯤ ꯃꯪꯉꯦꯕ ꯐꯤ ꯈꯔ ꯁꯨꯕ ꯑꯃꯠꯇ ꯀꯪꯉꯔꯣꯏ ꯈꯪꯉꯦ ꯑꯗꯩꯗꯤ ꯁꯥꯕꯗꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗꯗꯤ ꯑꯗꯨꯝ ꯁꯥꯏꯗ ꯑꯩ ꯁꯨꯃꯥꯡꯗꯗꯤ ꯄꯨꯡ 12 ꯇꯥꯗ꯭ꯔꯤꯉꯩ ꯂꯣꯏꯁꯜꯂꯦ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯐꯤ ꯐꯠꯂꯛꯑꯣ ꯊꯔꯣꯏꯅꯕꯤ ꯊꯥꯕꯜꯒꯤ ꯂꯩꯃꯊꯛꯇ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯗ ꯑꯈꯪꯕ ꯃꯤ ꯑꯝꯇ ꯂꯥꯛꯇꯕꯅꯤꯀꯣ ꯑꯗꯨꯅ ꯆꯠꯆꯔꯨꯕ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯀꯁꯥꯔ ꯑꯃ ꯑꯃꯗ ꯑꯦꯜꯕꯤ ꯃꯌꯥꯝꯗ ꯌꯥꯎꯔꯨꯕ ꯃꯌꯥꯝꯗ ꯑꯝꯇ ꯌꯥꯎꯔꯛꯇꯕꯅꯤꯀꯣ ꯑꯏꯪꯕꯗ ꯀꯩ ꯍꯥꯏꯕ ꯑꯍꯤꯡꯕꯗ ꯌꯦꯡꯕꯤꯕ ꯉꯥ ꯑꯇꯦꯛꯄꯒ ꯉꯥ ꯑꯍꯤꯡꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯅꯣ ꯑꯍꯤꯡꯕꯗ ꯌꯦꯡꯕꯤꯒꯕ ꯉꯥ ꯑꯇꯦꯛꯄꯒ ꯉꯥ ꯑꯍꯤꯡꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯅꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯗꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯣꯏꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤꯔꯣ मालम कैसे की नहीं मालम चला गया क्या ꯑꯩꯕꯨ ꯀꯩꯅꯣꯝ ꯇꯧꯔꯤ ꯑꯔꯨꯝ ꯍꯧꯗ꯭ꯔꯣꯕ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯁꯤꯜꯂꯛꯑꯦ ꯍꯣꯏ ꯀꯗꯥꯏꯗ ꯈꯨꯌꯥꯗ ꯂꯥꯛ ꯍꯤꯞꯄꯩꯅꯣ ꯆꯠꯊꯣꯛꯅꯦꯒ ꯄꯩꯁꯥ ꯀꯔꯤ ꯑꯉꯥꯡꯅꯣ ꯑꯩ ꯀꯃꯥꯏ ꯀꯨꯝꯊꯗꯣꯔꯤ ꯍꯧꯖꯤꯛ ꯀꯊꯧꯋꯣ ꯑꯣꯏ ꯃꯥꯏ ꯑꯣꯏ ꯇꯞꯄꯅꯨ ꯇꯤꯚꯤ ꯅꯪ ꯌꯦꯡꯕ꯭ꯔꯣ ꯇꯤꯚꯤ ꯃꯨꯊꯠꯂꯒꯦꯅꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯄꯣꯊꯥꯎꯗꯅ ꯃꯨꯊꯠꯂꯒꯦ ꯑꯩꯕꯨ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯀꯥꯎꯏ ꯉꯥ ꯉꯥꯁꯦ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯧꯗ꯭ꯔꯦ ꯍꯧꯗꯣꯡ ꯆꯥꯈ꯭ꯔꯕ ꯈꯪꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯕꯤꯠ ꯂꯣꯏꯔꯦ ꯉꯥ ꯂꯩꯔꯛꯄꯁꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯇꯨꯡ ꯈꯔ ꯇꯥꯎꯔꯦ ꯑꯗꯣ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯒꯗꯧꯕ ꯍꯥꯞꯇꯁꯨ ꯌꯥꯔꯗ꯭ꯔꯥ ꯅꯤꯡꯊꯝꯊꯥꯅꯤꯅ ꯕꯤꯃꯣꯜꯁꯦ ꯀꯔꯤꯅꯣ ꯀꯃꯦꯟ ꯏꯔ ꯀꯛꯊꯠꯈ꯭ꯔꯦ
ꯑꯩꯅ ꯉꯥ ꯄꯜꯂꯨꯕꯗꯩ ꯅꯤꯡꯁꯤꯡꯂꯛꯏ ꯍꯣꯏ ꯃꯤ ꯅꯪꯒꯤ ꯉꯥꯗꯣ ꯍꯥꯏꯔꯛꯄꯗꯩ ꯅꯤꯡꯁꯤꯡꯉꯛꯄ ꯐꯥꯒꯤꯔꯣ ꯈꯖꯤꯛꯇ ꯉꯥꯏꯗ ꯍꯧꯗꯣꯡꯅ ꯆꯥꯔꯝꯗꯧꯕ ꯑꯗꯨꯅꯤ ꯍꯧꯗꯣꯡꯒꯤ ꯊꯧꯒꯜ ꯂꯣꯏꯔꯝꯗꯣꯏꯔꯦ ꯈꯤꯇꯪ ꯉꯥꯏꯔꯝꯃꯤ ꯁꯣꯏꯔꯝꯒꯅꯤ ꯅꯪꯅ ꯉꯥ ꯑꯍꯤꯡꯕ ꯉꯥ ꯑꯇꯦꯛꯄꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯒꯗꯤ ꯌꯦꯡꯒꯦꯔꯥ ꯉꯥ ꯃꯃꯩ ꯑꯃꯈꯛ ꯏꯔꯣꯝꯕ ꯀꯩꯅꯣ ꯇꯧꯋꯦ ꯀꯦꯃꯦꯔꯥꯁꯦ ꯑꯩꯅ ꯂꯧꯕꯨꯛꯇ ꯖꯨꯝ ꯇꯧꯔꯨꯕꯗꯒꯤ ꯁꯨꯛ ꯆꯥꯎꯊꯣꯛꯑ ꯅꯛꯁꯟꯈ꯭ꯔꯦꯃꯤ ꯎ ꯃꯣꯔꯣꯛ ꯃꯆꯦ ꯑꯃꯒ ꯇꯤꯜꯍꯧ ꯁꯤꯅ ꯉꯥ ꯃꯔꯤꯡꯈꯥꯛ ꯆꯥꯔꯦ ꯌꯥꯝ ꯆꯥꯔꯣꯏ ꯆꯥꯛ ꯈꯤꯇꯪ ꯆꯥꯒꯦ ꯇꯧꯕ ꯆꯥꯔꯤꯅꯤ ꯅꯪꯁꯤꯅ ꯈꯪꯕꯖꯥꯠꯅꯤ ꯆꯥꯔꯤꯃꯤꯒ ꯈꯣꯠꯂꯤꯃꯤꯒ ꯑꯩ ꯁꯥꯏꯕ ꯇꯥꯕ꯭ꯔꯥ ꯑꯁ ꯃꯨꯛꯕꯥꯡ ꯍꯥꯏꯗꯨꯗꯤ ꯚꯤꯗꯤꯑꯣꯗ ꯇꯧꯅꯩꯗꯅ ꯕꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛ ꯍꯥꯏꯔꯤꯅꯦ ꯃꯤꯅ ꯈꯪꯉꯅꯤꯉꯣ ꯎꯕ꯭ꯔꯥ ꯁꯤ ꯂꯣꯏ ꯆꯥꯗꯣꯏꯕ ꯀꯅꯥꯅꯣꯝ ꯀꯧꯔꯦ ꯎ ꯃꯣꯔꯣꯛ ꯀꯌꯥ ꯍꯛꯆꯥꯡ ꯉꯝꯃꯤ ꯁꯤ ꯃꯌꯥꯝꯅ ꯆꯥꯔꯗꯤ ꯎ ꯃꯣꯔꯣꯛ ꯃꯌꯥꯝꯅ ꯆꯥꯔꯗꯤ ꯄꯨꯔꯥ ꯆꯥꯉꯝꯅꯤ ꯑꯩꯅ ꯃꯅꯤꯡꯒꯤ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯅꯦꯕ
이거 이제 아마 까탈리죠. Dulu ini mending lekai aja. Tambahan saat pada. Malam itu kami ni kalau mang है. Sakit kita sakit tahu loh keram cani. Sini tuh ilisagi mamaya magaledo. Hanggang maluga ilisaka tong ba. Masya Allah, sahabat. Cái cha mà cái video thật là thế này. Nga, maring kana mo mahawal ba? Kuya dahil na mukbang mataw daw siya. Kita sabi na. Imbiya. Ilag ka siya. Chắc chắn này. Nó sẽ điều ra. Ilag ka siya. Kita tekel ke. Krapik na in ke. Makon to jadre nè. Tao Elvi thả vào cái makon làm hô rồi không gì. Chúng nó ngang thì không được. Màu dàn chắc chắn luôn rồi. Ila ora. Saya bimol ke. Saja lo. Masih theng bana theng. Ai đi lôi đi. Shortcut oi hibi kasi khara jang ni. Iron jalo. Sila ta khel ke.
ꯁꯤ ꯆꯥꯔꯒ ꯗꯨꯁꯃꯅꯤ ꯀꯣꯛꯅꯔꯁꯦ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯕꯁꯤꯅ ꯋꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯋꯤ ꯌꯥꯝ ꯉꯟꯅꯒ ꯊꯣꯡꯕ ꯅꯠꯇꯦ ꯍꯦꯛ 11 ꯍꯦꯜꯂꯦ ꯌꯣꯟꯁꯤꯜꯂꯒ ꯅꯨꯡꯗꯥꯡꯗꯅ ꯈꯔ ꯉꯥ ꯊꯣꯡꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯇꯧꯋꯤ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯑꯩꯒꯤ ꯗꯨꯁꯃꯟꯔꯣ ꯍꯥꯏꯅ ꯗꯨꯁꯃꯟꯅꯤ ꯗꯨꯁꯃꯟ ꯕꯤꯃꯣꯜꯅ ꯀꯧꯔꯛꯑꯦ ꯑꯗꯣ ꯇꯈꯦꯜꯂ ꯇꯈꯦꯜꯒ ꯈꯪꯅꯕ꯭ꯔꯣ ꯕꯤꯃꯣꯜꯁꯦ ꯅꯪꯒꯤ ꯏꯀꯨꯕꯣꯛꯅꯦ ꯍꯥꯏꯔꯣ ꯑꯣ ꯑꯩꯒꯤꯅ ꯏꯌꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤ ꯆꯍꯤ 95 ꯁꯨꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯃ ꯇꯈꯦꯜꯒ ꯍꯥꯏꯅ ꯎꯁꯤꯠꯈꯤꯗ꯭ꯔꯕ ꯇꯈꯦꯜꯒ ꯍꯥꯏꯅꯨꯅꯦ ꯑꯒꯣꯔꯇꯣꯂꯥ ꯍꯥꯏꯌꯨꯅꯦ ꯕꯤꯃꯣꯜꯁꯦ ꯆꯍꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯦꯡꯒꯥꯔ ꯀꯩꯅꯣꯝ ꯑꯣꯏ ꯃꯥꯜꯂꯦ ꯈꯪꯗ꯭ꯔꯦꯗ ꯑꯉꯥꯡꯂ ꯑꯍꯜꯂ ꯃꯥꯂꯦꯝ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯦꯛꯁ ꯅꯤꯡꯁꯤꯡꯉꯛꯄ ꯏꯁꯩꯅꯤ ꯀꯥꯏꯅ ꯇꯧꯔꯝꯕꯅꯤ ꯈꯪꯗꯦꯗ ꯍꯜꯂꯤꯔꯁꯨ ꯁꯤꯗ ꯄꯥꯈꯪ ꯁꯥꯔꯒ ꯊꯣꯛꯂꯛꯏꯔ ꯄꯥꯈꯪ ꯑꯣꯏꯔꯝꯃꯣꯏꯌꯦ ꯅꯨꯄꯤ ꯊꯤꯔꯝꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯗꯧꯉꯩꯗꯁꯨ ꯆꯍꯤ 25 ꯐꯥꯎ ꯐꯥꯅ ꯄꯥꯈꯪ ꯑꯣꯏꯗꯦ ꯁꯤꯃꯗꯤ ꯆꯨꯝꯃꯕꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯀꯁꯥꯔ ꯇ꯭ꯔꯤꯄꯨꯔꯥ ꯄꯨꯝꯅꯃꯛꯇꯁꯨ ꯈꯔ ꯇꯧꯅꯔꯦ ꯑꯉꯥꯡ ꯐꯣꯅꯥ ꯄꯨꯝꯅꯃꯛ ꯌꯥꯡꯅ ꯅꯨꯄꯤ ꯊꯤꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯃꯥꯟꯊꯣꯏꯁꯨ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯜꯅꯥꯗ ꯑꯃꯈꯛ ꯂꯩꯕꯅꯤ ꯀꯅꯥ ꯕ꯭ꯂꯨ ꯃꯆꯨꯗꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯏꯁ ꯀꯅꯥꯅꯣ ꯑꯩꯔꯣ ꯑꯩ 49 ꯁꯕꯥꯁ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜꯅ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯑꯜꯅꯥꯗ ꯂꯩꯍꯧꯕ ꯅꯪ ꯕ꯭ꯂꯨ ꯃꯆꯨꯗꯣ ꯑꯩ ꯊꯤꯔꯝꯃꯅꯤꯗ ꯅꯪ ꯁꯤꯐꯥꯏ ꯑꯣꯏ ꯀꯩꯁꯨ ꯍꯥꯏꯗꯥꯏ ꯅꯨꯄꯤ ꯊꯤꯗꯕ ꯀꯅꯥ ꯂꯩꯒꯦ ꯊꯤꯗ꯭ꯔꯒꯗꯤ ꯅꯪ ꯀꯩꯅꯣ ꯁꯨꯔꯝꯃꯅꯤ ꯆꯍꯤ ꯍꯧꯖꯤꯛ 12 ꯗꯀ ꯁꯨꯔꯝꯒꯅꯤ ꯇꯈꯦꯜꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯊꯤꯔꯕꯁꯨ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯇꯥꯕ꯭ꯔꯥ ꯆꯠꯂꯣ ꯍꯣꯏ ꯏꯪꯉꯦ ꯆꯟꯖꯔꯤꯃꯤꯗ ꯅꯤꯐꯨꯅꯤꯅꯦ ꯑꯣꯏꯔꯝꯅꯤꯗ ꯕꯤꯃꯣꯜ ꯀꯌꯥꯅꯣ ꯍꯥꯏꯕꯤꯒꯦ ꯑꯗꯨ ꯑꯜꯅꯥꯗ ꯅꯠꯇꯦ ꯑꯃꯗꯨꯒꯅꯤꯅꯦ ꯐꯖꯅ ꯕ꯭ꯂꯨꯗ ꯌꯦꯡꯉꯨ ꯁ꯭ꯀꯨꯜꯒꯤ ꯅꯠꯇꯦ ꯆꯤꯆꯦꯅ ꯍꯦꯛꯇ
ꯇꯈꯦꯜꯒꯤꯗꯤ ꯆꯍꯤ ꯀꯩꯅꯣꯅꯤꯌꯦ 31 ꯃꯃꯥꯏ ꯈꯔ ꯄꯥꯛꯄꯗꯨꯒ ꯆꯍꯤ ꯌꯥꯝꯕ ꯃꯥꯟꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯌꯥꯝ ꯈꯥꯅꯤ ꯑꯩꯒꯤꯅ 49 ꯍꯣꯏ ꯑꯩ ꯄꯤꯒꯦꯔꯣ ꯍꯧꯖꯤꯛꯇ ꯆꯠꯂꯝꯃꯤꯅꯤ ꯆꯤꯆꯦꯅ ꯀ꯭ꯔꯤꯁꯅ ꯀꯗꯥꯏ ꯌꯥꯝꯈ꯭ꯔꯒꯦ ꯇꯈꯦꯜ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯪꯉꯨ ꯍꯪꯉꯨ ꯆꯍꯤ 38ꯔ 42ꯔ ꯍꯪꯉꯨ ꯑꯩꯗꯤ ꯍꯅꯨꯕꯤꯅꯤꯌꯦ ꯀꯅꯥꯒꯨꯝꯕꯅ ꯍꯅꯨꯕꯤ ꯐꯥꯔꯒ ꯌꯥꯝ ꯑꯉꯥꯡ ꯁꯥꯅꯤꯡꯕꯁꯨ ꯂꯩꯌꯦ ꯑꯗꯨꯅ ꯃꯁꯛꯇꯣ ꯌꯥꯗ꯭ꯔꯦ ꯃꯤꯒꯤ ꯆꯍꯤ 38ꯗ ꯁꯤꯕꯤꯗꯨꯒ ꯃꯃꯥꯟꯅꯕꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯀꯦꯗꯕꯤꯗ ꯅꯪ ꯇꯨꯃꯤꯟꯅ ꯆꯪꯉꯕ ꯉꯥꯡꯉꯨ ꯀꯩꯅꯣ ꯆꯠꯈꯤꯅꯨ ꯇꯈꯦꯜ ꯆꯠꯈ꯭ꯔꯕꯣ ꯃꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯟꯗꯦ ꯍꯥꯏꯕꯅꯦꯕ ꯎꯕ꯭ꯔꯥ ꯀ꯭ꯋꯥ ꯆꯥꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯗ꯭ꯔꯤ ꯀꯩꯅꯣꯍꯦ ꯍꯧꯕꯇ ꯉꯥꯏꯔꯤ ꯅꯪꯁꯨ ꯂꯣꯏꯗ꯭ꯔꯤꯒ ꯍꯥꯏꯔꯛꯏ ꯆꯦꯁ ꯀꯥꯏ ꯆꯠꯂꯨꯏ
chắc hơi đi qua ra 오나네. bung quá đi bung phô rồi nó 포르다. thế này đâu 포르는 뭔가 하던데 식사하고. cái bún này 포르는 밥. quá đi 티르적게. 원. 티르적게. 티르적게. 흑채들이. 포르적게. cho get milk đâu phá ta cái này 막 꽁치 나가는 거. mà cái là nội hầu giờ bây giờ ngay thì mà lôi đi cái nào con qua chai ya mà chani nhỉ hầu ra nè cái sự rùa sắm nè Iran lắm nè qua 100% rồi chứ mà lên là ít chân là cầu đấy ít chân chè tôi xem là cái post tôi khé không chịu là anh tôi khé ta hai cái nó không được rồi thuộc ra là cái này rồi thuộc cho ít chân bị mua được cái kinh cái này mà lên là hello Goa beautiful bà bị mall khá là nghe mà lên là hoa ABCD cao quá không chẳng chân gò chân gò là sốt cái video họ cho tàu dạng chân nó em sẽ pun na tao position ni cô cả ngao đi cái đấy cô chiên bữa khung này mà tí lạc trò hay cái video ông ta thường là gì không biết đó cái nào thay bây giờ nó mà mẹ sầm bà ta dunia cái giang của mình cái nào hay là rồi nó coi đi group xem mà rồi jadi mau di group xem cái group từ mà panda ya bây giờ thì cái này là mà nè rồi coi giao dơ bữa coi apong mà ta đấy rồi mai thóc bắt thao rồi nữa ấy chỉ sắc phải giờ nó bảo beautiful pala chẳng được gì nó là difference nhưng support tàu đấy mà làm nhầm phải giờ poni năng sắc tụi mình thì ul tàu rồi năng đi ul tiệt năng sai cái số đóng phần cục này ul gì coi mà làm yên bị hiểu bị mua đi sắc thì ul gì cả cái thầm này lấy chỉ phải giờ nó ul bằng được sister India năng cái mình cái gì câu nó hai cái mình là Hawaii chứ nghe lấy câu short ka tàu đấy cái gì 이거 그냥 그런가? 이거 좀 거기다. Malin na test tank param nani yung man bro pagera mani yung man bro yung man de mi male mi phajaba mal câu luôn hết
ꯅꯣꯏ ꯁꯛꯁꯨ ꯁꯦꯡꯅ ꯎꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ. Nani? ꯅꯪꯅ ꯁꯛ ꯎꯗ꯭ꯔꯤ ꯁꯛ ꯎꯗ꯭ꯔꯦ. ꯀꯣꯛꯅ ꯃꯔꯣꯡ ꯐꯥꯔꯤꯕ. ꯐꯥꯅꯦꯜꯗꯒ ꯁꯛ ꯍꯥꯞꯄꯤꯔꯁꯨ ꯍꯩꯇꯦ. ꯍꯩꯇꯕꯩ ꯁꯥꯒꯩꯗ. ꯍꯩꯠ ꯂꯥꯡꯒꯅꯨꯅꯦ ꯅꯪꯕꯣ. ꯂꯥꯡꯒꯅꯨ. ꯄꯨꯡ 2 ꯇꯥꯔ ꯀꯩꯊꯦꯜꯒꯤ ꯆꯥꯛ ꯂꯣꯏꯗꯦ. LBC ꯒ꯭ꯔꯨꯞ ꯁꯞꯄꯣꯔꯠ ꯑꯣꯟꯊꯣꯛꯅꯔꯦ. ꯑꯩꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯐ꯭ꯔꯦꯟꯁ ꯑꯃ ꯉꯔꯥꯡ ꯑꯩꯒ ꯀꯣꯏꯔꯛꯎ ꯍꯥꯏꯕꯗ ꯁꯪꯂꯣꯏ ꯑꯃ ꯉꯔꯥꯡ ꯑꯩꯒ ꯃꯇꯝꯒꯤ LB ꯂꯩ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯃꯥꯒꯤꯗ ꯆꯠꯂꯔꯣꯏ. ꯑꯗꯨꯅ ꯑꯩꯗꯤ ꯐꯖꯅ ꯈꯪꯉꯦ. ꯒ꯭ꯋꯥ ꯏꯆꯥꯅꯨꯄꯤꯔꯣ? ꯑꯣ. ꯏꯆꯥꯅꯨꯄꯤꯅꯤ. ꯑꯉꯥꯡ ꯌꯥꯝꯃꯤꯍꯦ, ꯃꯁꯤꯡ ꯌꯥꯝꯃꯤ ꯍꯥꯏꯗꯣꯛꯄ ꯏꯀꯥꯏ. ꯀꯩꯅꯣ ꯃꯊꯛꯇꯗꯤ ꯃꯤ ꯃꯁꯤꯡꯒ ꯑꯝꯇ ꯎꯠꯇꯦ. ꯀꯩꯅꯣ ꯁꯤꯕꯣ? 1. ꯑꯩ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤꯕ. ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤ? ꯑꯃꯨꯛ ꯂꯥꯛꯑꯦ. ꯕꯤꯃꯣꯜꯅ ꯑꯩꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ, ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ? ꯑꯉꯥꯡꯒ ꯌꯥꯝꯃꯟꯗꯅ ꯃꯁꯤꯡ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. 1000. ꯍꯣꯏꯅꯦ, ꯌꯥꯎꯔꯤꯕ ꯃꯤꯗꯨꯁꯨ ꯃꯤ ꯑꯃ ꯌꯥꯎꯔ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯩꯅꯦ. ꯑꯗꯨꯅꯁꯨ ꯇꯈꯦꯜꯂꯦꯅ ꯀꯧꯔꯤꯅꯦ. ꯇꯈꯦꯜ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯅ ꯉꯁꯥꯏꯗꯩ ꯍꯪꯉꯤꯃꯤ. ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯌꯥꯝꯃꯤꯍꯦ. ꯆꯍꯤꯁꯨ ꯌꯥꯝꯃꯤꯌꯦ. ꯂꯣꯏꯔꯦꯍꯦ, ꯀ꯭ꯋꯥꯒ ꯆꯥꯁꯟꯈ꯭ꯔꯦ. ꯆꯥꯛ ꯆꯥ ꯂꯣꯏꯔꯦ, ꯀ꯭ꯋꯥ ꯆꯥꯈ꯭ꯔꯦ. ꯍꯥꯏꯕꯁꯦ ꯐꯖꯅ ꯇꯥ ꯃꯥꯟꯅꯦ. ꯑꯉꯥꯡ 1,000 ꯍꯥꯏꯁꯤꯅꯤ. 1,000ꯒ ꯃꯥꯟꯅꯔꯦ. ꯕꯤꯃꯣꯜ, ꯅꯪꯒꯤ ꯑꯁꯦꯡꯕ ꯆꯍꯤ ꯍꯥꯏꯔꯣ. ꯕꯤꯃꯣꯜꯒꯤꯗꯣ ꯍꯥꯟꯅ ꯐꯖꯅ ꯍꯥꯏꯔꯛꯑꯣ. ꯑꯗꯩ ꯃꯊꯪ ꯇꯈꯦꯜꯒꯤꯁꯨ ꯍꯥꯏꯖꯔꯛꯑꯅꯤ, ꯑꯩꯁꯨ ꯍꯥꯏꯔꯛꯀꯦ. ꯆꯍꯤ 30 ꯁꯨꯔꯕ꯭ꯔꯥ? 35ꯔꯥ? 25ꯔꯥ? 10ꯂ ꯀꯌꯥꯅꯣ ꯕꯤꯃꯣꯜ? ꯚꯤꯗꯤꯑꯣꯒ ꯅꯝꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦꯗ. ꯇꯈꯦꯜꯗꯗꯤ ꯀꯗꯣꯝ ꯀꯣꯠꯇꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯇꯧꯊꯣꯔꯛꯏ. ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯏꯅꯦ ꯀꯧꯒꯗꯕ. ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯌꯥ ꯊꯨꯒꯥꯏꯔꯛꯇꯣꯏꯅꯤ ꯑꯩꯅ. ꯏꯃꯥꯏꯄꯦꯝꯃ.
ꯄꯥꯈꯪ ꯑꯣꯏꯔꯗꯤ ꯏꯅꯦ ꯀꯧꯔꯣ, ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯒꯅ ꯏꯇꯩꯃ ꯀꯧꯔꯣ, ꯏꯆꯦ ꯀꯧꯔꯣ꯫ ꯅꯠꯇ꯭ꯔꯗꯤ ꯅꯌꯥ ꯊꯤꯜꯂꯛꯇꯣꯏꯅꯤ ꯍꯥꯏꯔꯦ꯫ ꯇꯈꯦꯜꯅ ꯁꯥꯕꯙꯥꯟ ꯇꯧꯔꯦ꯫ ꯇꯈꯦꯜ, ꯅꯈꯣꯏꯅꯤꯒꯤ ꯍꯥꯟꯅ ꯍꯥꯏꯔꯣ꯫ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦꯅ꯫ ꯇꯈꯦꯜꯒꯤ 95, ꯑꯩꯅ 94꯫ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯉꯥꯡ ꯐꯅꯥ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯇꯈꯦꯜꯗꯩꯁꯨ ꯑꯩꯅ ꯍꯜꯂꯤꯅꯤ ꯌꯦꯡꯉꯨ꯫ ꯁꯤꯗꯁꯨ ꯁꯤꯂꯤꯟꯗꯔ ꯂꯥꯛꯏ ꯍꯥꯏꯔꯛꯏꯌꯦ꯫ ꯀꯩꯅꯣ? ꯑꯩꯒꯤ 50, ꯑꯗꯨꯗꯤ ꯅꯪ ꯍꯥꯏꯗꯣꯏꯅꯤ꯫ ꯁꯤ ꯊꯥꯡꯖꯤꯜꯂꯝꯒꯦꯅꯦ꯫ ꯍꯣꯏ ꯊꯨꯒꯦ꯫ ꯆꯤꯟ ꯊꯤꯅꯨ ꯍꯥꯏꯔꯤꯅꯤ꯫ ꯗꯥꯏꯔꯦꯛ ꯑꯦꯇꯦꯛꯅꯤꯀꯣ꯫ ꯇꯈꯦꯜꯁꯦ ꯃꯤ ꯌꯥꯝ ꯐꯨꯒꯜꯂꯤ꯫ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗꯩ ꯆꯍꯤ ꯑꯃ ꯍꯜꯂꯦꯍꯦ꯫ ꯁꯤꯂꯤꯟꯗꯔ ꯊꯥꯡꯉꯤ꯫ ꯃꯥ ꯄꯨꯁꯤꯟꯖꯒꯅꯤ ꯍꯌꯦꯡ꯫ ꯀꯅꯥ? ꯏꯃꯥ꯫ ꯍꯦꯛ ꯏꯕꯦꯟꯗꯨꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯁꯤꯗ꯫ ꯇꯈꯦꯜ ꯍꯦ ꯏꯔꯨꯖꯗꯕꯤ꯫ ꯏꯃꯥ ꯅꯪ ꯁꯤꯇꯥꯔꯦ ꯇꯈꯦꯜ꯫ ꯇꯈꯦꯜꯅ ꯁꯤꯇꯥꯔꯦ꯫ ꯇꯈꯦꯜꯃꯨꯛ ꯃꯁꯛ ꯐꯖꯕ ꯅꯥꯟꯕ ꯅꯪ ꯂꯩꯇꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯤ ꯃꯅꯨꯡꯁꯤꯗ꯫ ꯃꯣꯏꯒꯤ ꯃꯧ ꯅꯍꯥ ꯇꯒꯠ ꯇꯒꯠ ꯇꯦꯛꯄꯤꯅꯒ ꯍꯦꯜ ꯌꯥꯄꯣꯠꯇꯦ꯫ ꯃꯧ ꯅꯍꯥ ꯁꯛꯀ ꯃꯤꯒ ꯃꯥꯟꯅꯄꯣꯟꯇꯦꯀꯣ꯫ ꯏꯔꯨꯖꯗꯦ ꯅꯪꯒꯤ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ? ꯁꯤꯇꯥ, ꯕꯤꯃꯣꯜ ꯅꯪꯕꯨ ꯏꯔꯨꯖꯔꯕꯣ ꯉꯁꯤꯒꯤ? ꯏꯔꯨꯖꯔꯝꯈꯤꯔꯣꯏ ꯏꯪꯒ ꯏꯪꯕꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯔꯨꯖꯗ꯭ꯔꯗꯤ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯦ꯫ ꯇꯈꯦꯜ ꯏꯆꯟ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯁꯤꯅ ꯏꯆꯟ ꯏꯆꯟ ꯍꯥꯏꯅ꯫ ꯅꯨꯄꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯈꯦꯜꯅ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯏꯔꯨꯒꯅꯨ ꯍꯥꯏ ꯑꯗꯨ ꯅꯪ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯕ? ꯇꯥꯔꯕꯣ ꯕꯤꯃꯣꯜ? ꯃꯣꯏ ꯅꯨꯄꯥꯅ ꯏꯔꯨꯖꯒꯅꯨ, ꯅꯪ ꯏꯔꯨꯖꯈ꯭ꯔꯗꯤ ꯅꯪ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯊꯣꯛꯈꯤꯅꯤ꯫ ꯑꯩ ꯄꯥꯝꯃꯨꯏꯌꯦꯅ ꯏꯔꯨꯖꯅꯨ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯅꯪ ꯑꯀꯥꯏꯕ ꯂꯩꯕ꯭ꯔꯥ? ꯅꯉꯣꯟꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯕꯤꯃꯣꯜꯅ ꯇꯈꯦꯜꯗꯣ ꯌꯥꯝꯅ ꯊꯤꯕꯅꯦ꯫ ꯇꯟꯕꯅꯦ꯫ ꯑꯣ꯫ ꯇꯈꯦꯜꯗꯣ ꯌꯥꯝ ꯇꯟꯕꯅꯦ꯫ ꯇꯟꯗꯕꯅꯤꯗ꯫ ꯍꯣꯏ ꯇꯜꯂꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯣ ꯇꯜꯂꯦꯗ ꯃꯥꯏ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯕꯤꯗ꯭ꯔꯣ?
ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯒ꯭ꯔꯖꯥꯠꯅꯤ ꯍꯥꯏꯔꯤꯌꯦ꯫ ꯇꯈꯦꯜ ꯀꯩꯗꯧꯒꯦ? Ricky. ꯏꯔꯨꯖꯔꯨꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯇꯈꯦꯜꯒꯤ ꯅꯨꯄꯥꯅ ꯅꯪꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯐꯖꯊꯣꯛꯈꯤꯅꯤ, ꯃꯤꯅ ꯃꯤꯅꯨ ꯆꯪꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯊꯕꯛꯅ ꯑꯃꯠꯇ ꯁꯨꯍꯟꯗꯦ, ꯊꯕꯛꯀ ꯑꯝꯇ ꯁꯨꯍꯟꯗꯦ, ꯃꯤꯅꯥꯏ ꯅꯨꯄꯤ ꯊꯝꯃꯤ꯫ ꯕꯥꯊꯔꯨꯝꯒꯤ ꯃꯤꯅꯥꯏ ꯑꯃ, ꯂꯦꯇ꯭ꯔꯤꯟꯒꯤ ꯃꯤꯅꯥꯏ ꯑꯃ, ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯤꯅꯥꯏ, ꯐꯤ ꯁꯨꯕꯩ ꯃꯤꯅꯥꯏ ꯌꯥꯝꯈ꯭ꯔꯦ꯫ ꯅꯪ ꯉꯝꯖꯔꯕꯣ, ꯉꯝꯖꯕ꯭ꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯕꯤꯃꯣꯜ ꯅꯪ ꯉꯝꯖꯕ꯭ꯔꯣ, ꯅꯪꯕꯨ ꯅꯨꯄꯤꯗ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯅꯥꯏ ꯊꯝꯕ ꯉꯝꯕ꯭ꯔꯣ? Regu bora, regu kali. Menang kita. Nama kami. Assalamualaikum. Waalaikum. Pusat tuh. Pusat tuh agak sekali loh. Nanti kita, kan live dulu. Live mana? Kono satu ada bu. Oh. Mana? Mana na? Aja sih kan namanya. Elvinda nungai ba pagi tausiko. Sana kan nungai te. Aduh, mau hati ba. Lagi hai udah na. Loncat. Terus? Dah sudah kan? Jangan. Pasal kita urus ya. Mobile yang bagi. Ay ma. Selawo. Sila ba? Ay ba. Hindi. Mobile yang bagi tuh. Tuh. Mami official ba? Ano leh yung ni. India. Assalamualaikum. Waalaikumsalam. Ricky. Langan wo sada no. Langan ni ba siya? Ay sanude ko paking saba hanuba ma yawiye. Hai ba. Ay di paking ni ay khang din ni. Ay di paking ba? Hindi ka nga. Aduna ahal. Sige na chawdu lai po. Sige. Langan wo. Langan. Tiga saya bercanda bro. Saya bercanda bro. Saya bercanda bro. Saya best reply kan. Pakang gak sangka kayak kana mau pilih ayo. Pakang manja bo. Mana? Khang de da kamai khang no pakang la. Video Pilih ba kamai khang do na ba. muncul di channel aja. Ay di chum pilih lo wala ngodra ni khallu ba. Habis ko ay kunjel si dum hanubi oram ne na khang de ko ne ba. Ano do jawi ra pa ai se. Pakang ora di kuini la biro ba. Malem na ha te sa no. Miyam tinabang marata wakal kinabam niyo simso. Ano mo yaw ba ni
ꯄꯨꯝꯅꯃꯛꯄꯨ ꯃꯇꯤꯛ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯀꯣ ꯕꯤꯃꯣꯜꯁꯦ ꯄꯩꯁꯥ ꯆꯠꯂꯦ ꯇꯈꯦꯜꯅ ꯆꯠꯂꯣꯍꯦ ꯅꯪꯒꯤ ꯗꯤꯄꯤ ꯀꯅꯥꯅ ꯌꯦꯡꯗꯣꯏꯅꯣ ꯍꯥꯏꯕ ꯕꯤꯃꯣꯜꯒꯤ ꯗꯤꯄꯤꯁꯦ ꯑꯝꯇꯪ ꯆꯥꯎꯊꯣꯛꯍꯜꯂꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯜꯂꯨ ꯇꯈꯦꯜ ꯑꯝꯇ ꯑꯩ ꯐꯖꯅ ꯌꯦꯡꯒꯦ ꯑꯗꯨ ꯃꯥꯔꯀꯥ ꯑꯃ ꯊꯦꯠꯂꯗꯤ ꯐꯗꯧꯅꯤ ꯃꯥꯔꯀꯥ ꯑꯝ ꯊꯦꯠꯆꯜꯂꯣ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯗꯦ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯗꯦꯅ ꯍꯣꯏ ꯇꯈꯦꯜꯅ ꯖꯥꯠ ꯖꯥꯠꯅꯤ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯍꯥꯏꯗꯣ ꯑꯔꯨꯝ ꯍꯧꯗꯣꯏꯔꯒ ꯑꯗꯨꯝ ꯇꯧꯈꯠꯂꯛꯏ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯂꯋꯥꯏ ꯇꯥꯡꯕ ꯃꯥꯜꯂꯤ ꯁꯤꯇ ꯈꯔ ꯅꯝꯃꯒ ꯆꯥꯎꯊꯣꯛꯍꯜꯂꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯜꯍꯧꯅꯦ ꯑꯗꯨꯒ ꯋꯥꯆꯦꯞꯇ ꯊꯥꯔꯛꯑꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯗꯦ ꯅꯨꯄꯤ ꯊꯤꯔꯦ ꯅꯨꯄꯤ ꯊꯤꯗꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯦꯔꯤꯠ ꯑꯟꯃꯦꯔꯤꯠ ꯑꯅ ꯇꯥꯡꯕꯅꯦ ꯍꯋꯥꯏ ꯇꯥꯡꯕꯅꯦ ꯎꯗꯦ ꯐꯖꯅ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯁꯨ ꯑꯃꯕꯨ ꯑꯣꯏꯁꯨ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯊꯤꯗꯕ ꯑꯣꯏꯒꯦꯔꯥ ꯂꯋꯥꯏ ꯇꯥꯡꯕ꯭ꯔꯥ ꯇꯥꯡꯗꯕ꯭ꯔꯥ ꯏꯔꯨꯖꯕꯤ ꯑꯣꯏꯒꯦꯔꯥ ꯏꯔꯨꯖꯗꯕ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩꯂꯣꯟ ꯂꯣꯟꯕ ꯃꯁꯦꯜ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯊꯝꯅꯔꯣꯏꯁꯤ ꯃꯩꯇꯩꯂꯣꯟ ꯂꯣꯟꯃꯤꯟꯅꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯥꯛꯆꯥ ꯐꯤꯖꯦꯠ ꯃꯥꯟꯅꯔꯤꯕ ꯑꯩꯈꯣꯏ ꯉꯥꯛꯇꯅꯤ ꯑꯩꯕꯨꯗꯤ ꯃꯩꯇꯩ ꯑꯁꯦꯡꯕꯅꯤ ꯃꯩꯇꯩꯅꯤ ꯑꯗꯩꯗꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯍꯥꯏꯅꯁꯨ ꯃꯩꯇꯩꯂꯣꯟ ꯉꯥꯡꯕ ꯂꯥꯏꯅꯤꯡ ꯈꯛꯇꯅꯤ ꯇꯣꯉꯥꯜꯂꯤꯕ ꯃꯈꯣꯏꯁꯨ ꯂꯩꯔꯤ ꯃꯣꯏꯁꯨ ꯅꯨꯡꯁꯤ ꯑꯩꯍꯥꯛ ꯇꯈꯦꯜ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯩꯒꯦ ꯌꯣꯜꯒꯦ ꯐꯪꯗꯕ ꯁꯤꯠꯇꯕꯗꯤ ꯀꯣꯛꯇꯕꯅꯤ ꯀꯣ ꯑꯣ ꯀꯣꯛ ꯇꯥꯡꯕꯅꯤꯀꯣ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯂꯩꯒꯦ ꯌꯣꯜꯒꯦ ꯐꯪꯗꯕ ꯁꯤꯠꯇꯕꯗꯤ ꯐꯪꯗꯕ ꯁꯤꯠꯇꯕꯗꯤ ꯀꯣꯛ ꯇꯥꯡꯕꯅꯤꯀꯣ ꯆꯨꯝꯃꯤ ꯀꯣꯛ ꯇꯥꯡꯕꯁꯤ ꯃꯤꯁꯦ ꯈꯔꯗꯤ ꯃꯒꯨꯟ ꯂꯩꯔꯝꯃꯅꯤ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟꯕ ꯃꯒꯨꯟ ꯑꯃ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯒꯨꯟ ꯑꯃꯗꯤ ꯂꯩꯕꯅꯤ ꯇꯁꯦꯡꯅ ꯑꯣꯏꯃꯥ ꯍꯥꯏꯔꯦ ꯃꯥꯂꯦꯝꯒꯤ ꯋꯥꯇꯥꯁꯦ ꯍꯩꯃꯟꯗꯅ ꯍꯩꯔꯅꯤ ꯃꯥꯂꯦꯝꯁꯦ ꯀꯌꯥꯔꯣꯛ ꯃꯥꯜꯂꯤꯕ ꯂꯋꯥꯏ ꯇꯥꯡꯂꯤꯗꯣ ꯌꯦꯡꯉꯣ ꯑꯃꯨꯛꯀ ꯇꯥꯡꯍꯟꯈ꯭ꯔꯕꯣ ꯍꯧꯖꯤꯛꯇꯤꯁꯨ ꯈꯔ ꯌꯥꯝ ꯇꯥꯡꯍꯟꯈ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯈꯔ ꯌꯥꯝ ꯇꯥꯡꯍꯟꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯔ ꯂꯣꯏꯔꯦ ꯂꯋꯥꯏ ꯇꯥꯡꯒꯦꯔꯥ ꯇꯥꯡꯉꯣꯏꯒꯦꯔꯥ ꯂꯋꯥꯏ ꯇꯥꯡꯕꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯩꯗꯤ ꯑꯩꯗꯤ ꯃꯩꯇꯩ ꯄꯨꯛꯆꯦꯡꯅꯦ ꯄꯨꯛꯆꯦꯡ ꯑꯩꯈꯣꯏꯁꯨ ꯁꯦꯡꯖꯩꯌꯦ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯕꯤꯃꯣꯜ ꯚꯥꯏ ꯃꯥꯂꯦꯝꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ ꯕꯤꯃꯣꯜꯒꯤ ꯄꯥꯛꯂꯕ ꯂꯥꯏꯕꯛꯀꯤ ꯇꯥꯡꯖꯔꯕ ꯑꯃꯇ ꯇꯧꯕ ꯂꯥꯏꯕꯛ ꯂꯋꯥꯏꯁꯦ ꯎꯕꯗ ꯃꯥꯂꯦꯝꯗ ꯈꯣꯏꯗꯥꯖꯔꯦ ꯂꯋꯥꯏ ꯇꯥꯡꯕꯁꯦ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯤ ꯑꯣꯏꯒꯟꯕꯅꯤꯀꯣ ꯗꯥꯛꯇꯔ ꯅꯨꯡꯇꯔꯒꯁꯦ ꯂꯋꯥꯏ ꯍꯦꯛꯇ ꯇꯥꯡ ꯂꯩꯔꯝꯕꯅꯤ ꯕꯤꯃꯣꯜ ꯄꯨꯡꯂꯥꯡꯅꯤ ꯄꯨꯡꯇꯥꯡꯅꯦꯔꯣ ꯄꯨꯡꯂꯥꯡꯅꯦꯔꯣ
ꯄꯩꯁꯥꯗꯨꯕꯨꯗꯤ ꯊꯕꯛ ꯑꯃ ꯁꯨꯗꯅ ꯃꯥ ꯀꯥꯏꯗ ꯄꯩꯁꯥ ꯄꯥꯏꯗꯣꯏꯅꯣꯕ? ꯇꯈꯦꯜ ꯂꯋꯥꯏ ꯇꯥꯡꯕ ꯆꯥꯟꯗꯦꯜ ꯀꯣꯛꯇ ꯀꯣꯛꯇꯥꯡꯁꯨ ꯌꯥꯝ ꯂꯩꯀꯣ꯫ ꯑꯗꯨꯗꯤ ꯂꯋꯥꯏ ꯇꯥꯡꯕ ꯏꯌꯥꯅꯨꯄꯥ ꯊꯤ ꯇꯥꯗꯣꯔꯤ꯫ ꯈꯔ ꯍꯩꯊꯣꯏ ꯃꯣꯏꯗꯤ ꯁꯤꯝꯄꯜ ꯃꯤ ꯑꯣꯏꯒꯟꯗꯕꯅꯦꯕ꯫ ꯃꯈꯨꯠ ꯃꯁꯥ ꯍꯩꯕ ꯈꯪꯗꯦ, ꯑꯪꯀ ꯑꯗꯩꯗꯤ ꯕ꯭ꯔꯦꯟ ꯈꯦꯠꯂꯥꯏꯕ ꯍꯩꯕ ꯑꯁꯤꯒꯨꯝꯕ ꯈꯔ ꯑꯣꯏꯒꯜꯂꯦꯕ꯫ ꯕꯨꯙꯨ ꯆꯨꯕꯗꯤ ꯑꯣꯏꯒꯟꯗꯕꯅꯤ ꯂꯋꯥꯏ ꯇꯥꯡꯕ꯫ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯃꯥꯂꯦꯝ ꯂꯝꯁꯨ ꯈꯔ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯁꯨ ꯂꯝ ꯍꯦꯟꯕ ꯂꯋꯥꯏ ꯇꯥꯡꯕ ꯃꯤꯁꯦ꯫ ꯍꯨꯔꯥꯟ ꯍꯨꯔꯥꯟꯅ ꯂꯝ ꯍꯦꯟꯕ, ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯦꯟꯕ, ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯖꯕ, ꯃꯤꯠ ꯅꯥ ꯁꯤꯡꯖꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯑꯩꯅ ꯁꯨꯝ ꯎꯖꯕꯗ ꯊꯦꯡꯅꯕꯗ ꯍꯥꯏꯇꯥꯔꯦ꯫ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯍꯦꯛ ꯑꯣꯏꯔꯝꯕ ꯍꯥꯏꯕꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥꯂꯦꯝꯅ ꯕꯤꯃꯣꯜ ꯏꯆꯦ ꯁꯥꯎꯔꯒꯨꯝꯁꯤꯀꯣ ꯄꯨꯝꯅꯃꯛ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯕ꯫ ꯇꯈꯦꯜꯅ ꯃꯥꯂꯦꯝ ꯕꯤꯃꯣꯜꯁꯤꯅ ꯀꯔꯝꯕꯅꯣ? ꯕꯤꯃꯣꯜꯁꯤꯅ ꯀꯔꯝꯕꯅꯣ? ꯀꯩꯅꯣ? ꯇꯈꯦꯜ ꯆꯥꯛ ꯆꯥꯔꯕꯣ? ꯉꯥꯏꯈꯣꯍꯦ ꯏꯟꯊꯝꯕꯅꯕꯨ ꯁꯤꯗꯣꯔꯦꯅꯦ ꯑꯩꯕꯣ꯫ ꯇꯟꯗꯦ꯫ ꯏꯁꯧ ꯂꯥꯡꯒꯅꯨ꯫ ꯇꯈꯦꯜ ꯈꯪꯗꯦ ꯑꯦꯐ.ꯕꯤ.ꯗꯗꯤ ꯌꯥꯝ ꯊꯦꯡꯅꯩ, ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯕꯤꯕ ꯎꯖꯩ ꯃꯔꯨꯞ ꯕꯤꯃꯣꯜꯁꯦ꯫ ꯑꯩꯁꯨ ꯎꯏ꯫ ꯀꯩꯅꯣꯅꯦ ꯅꯣꯡꯊꯤ ꯃꯪꯉꯤꯅꯦ꯫ ꯇꯈꯦꯜ ꯅꯣꯏꯗꯨꯒ ꯃꯪꯕ꯭ꯔꯣ? ꯅꯨꯡꯁꯥꯒ ꯃꯔꯣꯜ ꯑꯃ ꯍꯣꯏ ꯑꯗꯨꯗꯤ ꯆꯨꯝꯃꯤ ꯕꯤꯃꯣꯜ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯏ꯫ ꯃꯦꯁꯦꯁ ꯇꯧꯕꯗ ꯌꯥꯝ ꯁꯥꯕ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯗꯨꯝ ꯏꯕ ꯂꯥꯛꯑꯦꯕ꯫ ꯃꯪꯗꯦ ꯅꯨꯡꯁꯥ ꯁꯥꯏ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯐꯤꯗꯤ ꯊꯥꯕ ꯁ꯭ꯋꯥꯇꯔ ꯃꯌꯥꯝ ꯐꯧꯔꯨꯔꯦ ꯑꯗꯨ ꯀꯪꯕꯨ ꯀꯪꯉꯔꯣꯏ ꯑꯝꯐꯥꯎ꯫ ꯏꯆꯦ ꯏꯆꯟ ꯁꯛ ꯎꯠꯂꯒ ꯂꯥꯏꯛ ꯇꯧꯔꯣ꯫ ꯁꯛ ꯎꯠꯂꯒ ꯎꯠꯉꯩ ꯎꯠꯂꯨꯔꯒ ꯃꯤꯒ ꯂꯥꯛꯄꯤꯗ꯭ꯔꯗꯤ ꯏꯀꯥꯏꯖꯩꯗꯦ꯫ ꯑꯩꯗꯤ ꯃꯤꯁꯦ ꯌꯥꯝꯗꯤ ꯌꯥꯝ 1K 2K 3K ꯌꯥꯝꯒ꯭ꯔꯖꯥꯠꯅꯤ ꯃꯤꯁꯦ꯫ 1K ꯑꯣꯏꯔꯝꯃꯤ 1 ꯃꯤꯂꯤꯌꯟ 1K and 4K ꯏꯆꯟꯒꯁꯨ likes. ꯍꯥꯏꯔꯛꯑꯦ ꯑꯃꯨꯛꯁꯨ꯫ ꯏꯆꯦ ꯁ꯭ꯄꯦꯂꯤꯡ ꯃꯤꯁꯇꯦꯛ ꯑꯣꯏꯔꯝꯅꯤ꯫ ꯇꯥꯗ ꯕꯤꯃꯣꯜ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯁꯤꯁꯇꯔꯗꯅ ꯁꯤꯁꯇꯔꯗꯅ ꯏꯆꯟ, ꯑꯩꯕꯨꯅ ꯇꯈꯦꯜ꯫ ꯁꯛ ꯃꯇꯦꯛ ꯅꯪꯕꯨ ꯍꯥꯏꯅꯦ꯫ ꯁꯤ ꯇꯥꯔꯦ ꯁꯛ ꯃꯇꯦꯛ꯫ ꯈꯪꯗꯦꯅꯦ ꯇꯈꯦꯜꯒꯤ ꯀꯔꯝꯕ ꯏꯔꯨꯞ ꯏꯃꯥꯟꯅꯕꯅꯣ? ꯏꯆꯟ ꯃꯥ ꯏꯆꯟ ꯍꯥꯏꯌꯣ ꯏꯆꯦ ꯌꯥꯗ꯭ꯔꯣ? ꯏꯆꯟ ꯍꯥꯏꯕ꯫ ꯍꯩ
ꯃꯤꯅ ꯂꯥꯏꯞ ꯊꯥꯔꯒ ꯃꯆꯨ ꯑꯣꯏꯍꯜꯂꯤꯕ ꯀꯃꯥꯏꯅ ꯃꯆꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯣ ꯀꯃꯥꯏꯅ ꯍꯩꯇꯦꯗꯣ ꯑꯩꯗꯤ ꯁꯤ ꯍꯩꯕ ꯀꯥꯡꯈꯟꯗ ꯑꯣꯏꯅ ꯀꯥꯞꯁꯜꯂꯦ ꯑꯗꯨꯑꯣꯏꯗꯤ ꯃꯆꯨ ꯑꯣꯏꯔꯦꯗꯅ ꯇꯧꯅꯨꯀꯣ ꯁꯛ ꯃꯇꯦꯛ ꯅꯪꯕꯨ ꯍꯥꯏ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜ ꯀꯣꯕꯔꯁꯦ ꯑꯦꯔꯥ ꯇꯜꯂꯦ ꯕꯤꯃꯣ ꯅꯪ ꯁꯛ ꯃꯇꯦꯛꯅꯤ ꯍꯥꯏꯔꯦ ꯇꯧꯔꯤꯁꯦ ꯕꯕꯥ ꯑꯗꯨꯝ ꯍꯥꯏꯔꯦ ꯀꯔꯤ ꯂꯩꯔꯛꯀꯦ ꯃꯅꯤꯄꯨꯔꯗꯒꯤ ꯀꯥꯡꯈꯟ ꯑꯃ ꯂꯩꯔꯛꯏ ꯁꯤ ꯅꯠꯇꯦꯗ ꯑꯗꯒꯤ ꯐꯅꯦꯛ ꯑꯅꯤꯈꯛ ꯁꯨꯠ ꯑꯍꯣꯡꯕ ꯑꯅꯤꯈꯛ ꯁꯨꯠ ꯑꯇꯥꯡꯕ ꯑꯅꯤꯈꯛ ꯑꯇꯩ ꯀꯩ ꯂꯩꯔꯛꯀꯦ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯁ꯭ꯋꯥꯇꯔꯗꯨꯅꯤ ꯆꯦꯒꯤꯁꯨ ꯐꯤꯒ ꯌꯥꯝ ꯂꯩꯗꯦꯗ ꯑꯩꯒꯤ ꯅꯠꯇꯦ ꯃꯣꯏꯅꯤ ꯂꯩꯔꯤꯁꯦ ꯑꯩ ꯉꯝꯖꯗꯦ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇꯅꯤ ꯂꯩꯔꯛꯏꯕ ꯔꯥꯅꯤ ꯑꯃꯈꯛ ꯂꯩꯔꯛꯏ ꯐꯤꯗ ꯑꯗꯩ ꯐꯅꯦꯛ ꯋꯥꯡꯈꯩ ꯑꯃꯒ ꯐꯅꯦꯛ ꯂꯩꯗ ꯑꯅꯤ ꯑꯍꯨꯝ ꯃꯉꯥ ꯃꯣꯏꯅ ꯂꯩ ꯇꯔꯨꯛ ꯇꯔꯦꯠ ꯑꯗꯨꯝ ꯃꯤꯅ ꯆꯦꯜꯂꯛꯏ ꯃꯤꯅ ꯇꯞꯄꯛꯏ ꯍꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯂꯩꯔ ꯂꯩ ꯑꯗꯨꯗꯨꯒꯅꯤ ꯑꯩꯅ ꯂꯥꯏꯚ ꯈꯔ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯁꯟ ꯑꯗꯨꯝ ꯊꯝꯃꯤꯗꯣ ꯏꯕꯣꯛ ꯁꯛ ꯎꯍꯜꯂꯒ ꯂꯥꯏꯚ ꯇꯧꯔꯣ ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯕ꯭ꯔꯣ ꯏꯕꯣꯛ ꯕꯤꯃꯣꯜꯁꯤꯁꯨ ꯍꯦꯂꯥ ꯅꯠꯇꯦꯍꯦ ꯁꯨꯏꯠꯇ ꯕꯣꯕꯣꯛ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯇꯈꯦꯜꯗ ꯏꯆꯦ ꯇꯈꯦꯜ ꯀꯧꯋꯣ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯕꯣꯏ ꯌꯥꯔꯕꯣ ꯏꯆꯦ ꯇꯈꯦꯜ ꯏꯆꯦ ꯏꯅꯦꯂꯩ ꯑꯩ ꯌꯥꯝ ꯅꯠꯇ꯭ꯔꯒꯅ ꯅꯣꯛꯅꯤꯡꯉꯦ ꯏꯆꯦ ꯏꯟꯗꯤꯔꯥ ꯉꯥꯏꯈꯣꯅꯦ ꯑꯔꯨꯝ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯀꯣꯛ ꯎꯔꯨꯔꯒ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯅꯤ ꯂꯥꯁꯇ ꯏꯕꯣꯛ ꯈꯪꯉꯦ ꯇꯧꯈꯠꯂꯛꯑꯦ ꯑꯩꯉꯣꯟꯗ ꯍꯥ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ ꯑꯩꯒꯤꯗꯤ ꯑꯕꯣꯛꯅ ꯊꯋꯥꯏꯅꯤ ꯍꯥ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯛꯇꯣ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯑꯁꯦꯡꯕ ꯁꯛ ꯅꯠꯇ꯭ꯔꯣ ꯍꯥꯞꯄꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯉꯁꯥꯏ ꯀꯩꯅꯣꯝ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯑꯣꯟꯈ꯭ꯔꯦ ꯑꯣꯟꯊꯣꯛꯇꯦ ꯀꯩ ꯑꯣꯏꯕ ꯇꯈꯦꯜ ꯅꯪꯒꯤ ꯇꯛꯂꯨ ꯅꯆꯥꯔꯣ ꯏꯟꯗꯤꯌꯥꯁꯦ ꯅꯆꯦꯔꯣ ꯍꯥꯏꯔꯣ ꯑꯣ ꯅꯆꯦꯔꯣ ꯏꯟꯗꯤꯌꯥꯁꯦ ꯍꯥꯏꯁꯤꯅꯤ ꯅꯆꯥꯔꯣ ꯅꯆꯥ ꯏꯗꯣꯝ ꯍꯨꯟꯗꯣꯛꯀꯦ ꯈꯟꯕꯤꯒꯅꯣ ꯑꯩꯒꯤ ꯕꯦꯅꯥ ꯑꯣꯏꯕꯤꯌꯨ ꯑꯕꯣꯛ ꯊꯤꯟꯕ ꯅꯅꯁꯨꯒꯤ ꯃꯝꯂꯕ ꯇꯥꯏꯕꯪꯒꯤ ꯃꯉꯥꯜ ꯇꯈꯦꯜ ꯅꯪꯒꯤ ꯑꯩ ꯔꯥꯁꯇ꯭ꯔꯤꯌꯥ ꯇꯈꯦꯜꯅ ꯑꯩꯒꯤ ꯑꯩꯒꯤ ꯕꯤꯅꯥ ꯏꯕꯦꯟꯅꯥꯎ ꯅꯨꯄꯤꯅꯤꯅ ꯏꯅꯥꯎ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯑꯩꯒꯤ ꯏꯕꯦꯟꯅꯥꯎ ꯅꯨꯄꯤꯅꯤꯅ ꯍꯥꯏꯔꯣ ꯑꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯄꯣꯛꯅꯝꯗ꯭ꯔꯕ ꯀꯅꯥꯅꯣ ꯌꯥꯎꯋꯦ ꯑꯗꯣ ꯅꯪ ꯎꯔꯦ ꯅꯆꯥꯅꯨꯄꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯕꯣ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯣꯇꯣꯗꯣ ꯑꯁꯦꯡꯕꯅꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯐꯣꯇꯣ ꯅꯠꯇꯦ ꯍꯩꯒ꯭ꯔꯖꯥꯠꯅꯤ ꯕꯤꯃꯣꯜꯁꯦ ꯀꯩꯅꯣꯅꯦ ꯁꯠ ꯂꯥꯎꯅꯒ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯣꯏꯔꯒ ꯇꯧꯕ ꯅꯠꯇꯦ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯣꯏꯖꯗꯕ
ꯌꯥꯔꯦ ꯄ꯭ꯔꯃꯥꯟ ꯌꯦꯡꯉꯣ ꯁꯁꯤꯀꯣ ꯊꯝꯅꯦꯜꯒ ꯀꯥꯏ ꯑꯩ ꯀꯃꯥꯏ ꯈꯨꯁꯤꯔꯥꯅꯣ ꯀꯩꯅꯣꯝ ꯇꯧꯒꯅꯨꯀꯣ ꯑꯣ ꯌꯥꯔꯦ 하는가? ꯍꯥ 스탠드 좀 하나. ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯕꯩ 그냥 이제 예, 한도 어릴 때 다시 불러. ꯎꯍꯜꯂꯛꯑꯣ ꯀꯔꯤ ꯎꯍꯜꯂꯣ ꯍꯥꯏꯅꯣ 오작. 사그라. 까이나. bài hai tủ rồi tới tòa rồi ꯔꯣꯇꯦꯠ ꯇꯧꯔꯒ ꯌꯥꯗꯦꯍꯦ dài ꯂꯩꯈꯥꯏꯌꯦꯕ ꯂꯩꯈꯥꯏꯌꯦꯕ ꯃꯣꯏꯅ ꯏꯕꯗ ꯀꯩꯅꯣ ꯇꯧꯗꯦ đến đà cái nào chứ lầm ꯑꯃꯝꯕꯁꯦ ꯀꯣꯛꯀ ꯉꯥꯎꯏ ꯈꯔ ꯆꯨꯔꯒ dài đó cây hơi nó má quanh ở đây coi nè ít trong cái tiêu 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 ꯇꯈꯦꯜ ꯇꯣꯡꯈ꯭ꯔꯕ ꯑꯣꯏꯔꯦꯅꯦ ꯇꯣꯡꯉꯅꯨꯋꯣ ꯕꯦꯡꯒꯣꯂꯤꯒꯤ ꯏꯍꯜꯂꯛꯇ꯭ꯔꯤꯕꯣ ꯀꯔꯤ ꯏꯍꯟꯗ꯭ꯔꯤꯕ anh ngồi trong ꯎꯔꯦ ꯅꯪꯕꯨ ꯊꯣꯛꯑꯒ ꯑꯩꯃ hello take tum go nope I don't know ꯉꯥ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎ ꯁꯨꯕ ꯀꯤꯠꯆꯟ ꯄꯥꯏꯊꯣꯔꯛꯏ patera ui mà cái patera ui nếu mà ăn thì cái này ꯅꯁꯛ ꯁꯛꯀ ꯎꯍꯜꯂꯔꯣꯏꯒꯦꯗꯤ ꯐꯖꯕ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ patera ꯈꯨꯏꯊꯔꯕ ꯃꯥꯏꯊꯣꯡꯁꯦ ꯎꯍꯟꯅꯤꯡꯗ꯭ꯔꯦ like 11 u man u được á ꯑꯩꯅ ꯍꯤꯟꯖꯥꯡꯗꯣ ꯀꯨꯞꯁꯜꯂꯝꯗꯦꯗꯅꯀꯣ ꯊꯕꯛꯁꯦ ꯅꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯎꯕꯤꯔꯝꯃꯅꯤ ꯃꯦꯃꯣꯔ ꯏꯀꯨꯕꯣꯛ ꯆꯩ ꯆꯥꯗꯣꯔꯦ ꯅꯪ ꯋꯥꯠꯂꯤ ꯉꯜꯂꯤ ꯅꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯎꯕꯤꯔꯝꯃꯅꯤ ꯕꯤꯃꯣꯜ ꯏꯀꯨꯕꯣꯛ
ꯏꯃꯥꯏ ꯄꯦꯝꯃ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯅꯪꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯔꯛꯑꯣ. ꯋꯥꯆꯦꯞ ꯅꯝꯕꯔꯒ ꯂꯩꯇꯦꯗ. ꯐꯣꯟꯒꯁꯦ ꯁꯤꯝꯐꯥꯎ ꯌꯥꯎꯗꯦ. ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕ. ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯦ. ꯕꯤꯃꯣꯜꯁꯨ ꯀꯩ ꯆꯦꯟꯅꯦꯜ ꯂꯩꯕ꯭ꯔꯥ ꯕꯤꯃꯣꯜ? ꯅꯪꯉꯣꯟꯗ ꯁꯞꯁꯀ꯭ꯔꯥꯏꯞ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯦ ꯍꯥꯏꯕ. ꯍꯟꯕꯒ ꯃꯥꯂꯦꯝꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦ ꯍꯜꯂꯒꯦ. ꯑꯩꯗꯤ ꯑꯩ ꯉꯥꯎꯕ ꯍꯜꯂꯒꯦ. ꯑꯩ ꯃꯇꯥꯡ ꯆꯥꯗꯔꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯩꯗꯤ ꯂꯩꯖꯔꯦ. ꯑꯩꯗꯤ ꯉꯥꯎꯕ ꯍꯜꯂꯒꯦꯍꯦ. ꯑꯩꯗꯤ ꯃꯥꯡꯖ ꯀꯥꯗ ꯆꯠꯂꯒꯦ ꯏꯇꯥ ꯇꯥꯔꯦ. ꯑꯩꯗꯤ ꯃꯥꯡꯖ ꯀꯥꯗ ꯆꯠꯂꯒꯦ. ꯇꯈꯦꯜ ꯊꯦꯡꯁ ꯑꯥꯏ ꯑꯦꯝ ꯍꯦꯄꯤ. ꯏꯃꯥꯏ ꯄꯦꯝꯃ ꯀꯩꯅꯣ ꯕꯤꯃꯣꯜꯗ ꯆꯦꯟꯅꯦꯜ ꯂꯩꯕ꯭ꯔꯥ ꯑꯩ ꯈꯪ ꯈꯪꯗꯦꯅꯦ. ꯅꯪ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯤꯗꯣ ꯅꯪ ꯁꯤꯁꯇꯔꯒꯤ ꯆꯦꯅꯦꯜ ꯂꯩꯇ꯭ꯔꯁꯨ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗ ꯅꯨꯄꯥꯅ ꯉꯥꯃꯨ ꯍꯥꯠꯄꯇꯧꯅ ꯍꯥꯠꯆꯔꯅꯤ. ꯃꯥ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯞ ꯊꯥꯔꯒ ꯃꯥꯁꯨ ꯌꯦꯡ ꯂꯩꯒꯗꯝ ꯀꯩꯅꯣ. ꯆꯦꯅꯦꯜ ꯂꯩꯇ꯭ꯔꯁꯨꯅꯦ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯌꯥꯏꯅ. ꯈꯪꯗꯦ ꯌꯥꯏꯑꯕ ꯕꯤꯃꯣꯜ ꯆꯦꯟꯈ꯭ꯔꯦꯗꯣ. ꯌꯦꯡꯉꯨꯅ ꯇꯈꯦꯜꯅ ꯃꯥꯂꯦꯝ ꯃꯇꯝ ꯌꯧꯔꯗꯤ ꯂꯣꯏꯅ ꯍꯟꯗꯣꯏꯅꯤ. ꯇꯈꯦꯜꯅ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯔꯝꯃꯤ. ꯑꯣ ꯈꯪꯗꯦ. ꯇꯨꯒꯦꯗꯧꯔꯦ ꯇꯈꯦꯜ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯁꯤꯅꯤ. ꯆꯦꯟꯒꯅꯨ. ꯑꯩꯈꯣꯏ ꯅꯨꯄꯥꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯁꯜꯂꯛꯀꯦꯍꯦ ꯅꯣꯏ ꯑꯅꯤ ꯊꯥꯅꯧ. ꯕꯤꯃꯣꯜ ꯑꯥꯏ ꯂꯚ ꯌꯨ ꯀꯥꯏꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯕꯤꯌꯨ. ꯃꯥꯏꯁꯨ ꯃꯔꯨꯞ ꯑꯃ ꯊꯦꯡꯅꯔꯦꯗꯅ. ꯐ꯭ꯔꯦꯟ ꯐꯪꯉꯦ. ꯂꯩꯕꯅꯦ ꯆꯦꯟꯅꯦꯜ ꯂꯩꯌꯦ. ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ. ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯃꯤ ꯑꯃ ꯅꯪꯕꯨ ꯁꯤꯐꯥꯏ ꯑꯣꯏꯔꯤꯒ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯒꯤꯒꯨꯝ ꯇꯧꯗꯥꯏ ꯉꯔꯥꯡ. ꯅꯪꯂ ꯇꯣꯝꯕꯔ ꯈꯪꯗꯦꯅꯦ. ꯊꯣꯛꯆꯣꯝ ꯑꯅꯤ ꯊꯣꯛꯂꯛꯄꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯣꯝꯕ ꯊꯣꯛꯆꯣꯝ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯍꯥꯏꯅ. ꯈꯪꯗ꯭ꯔꯦꯗ ꯀꯥꯎꯕꯨ ꯀꯥꯎꯔꯦ. ꯆꯦꯟꯅꯦꯜ ꯂꯩꯌꯦ ꯑꯩꯗꯤ ꯈꯪꯗꯦ. ꯊꯣꯛꯆꯣꯝꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯅꯤ ꯁꯣꯝꯗꯅ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯏꯃꯥꯏꯕ ꯃꯥꯂꯦꯝꯅ 10 ꯃꯥꯔꯛꯁ ꯑꯟꯁꯔ ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯣ ꯃꯦꯇ꯭ꯔꯤꯛꯀꯤ 10 ꯃꯥꯔꯛꯁꯀꯤ. ꯇꯈꯦꯜ ꯃꯤꯡꯁꯦꯜ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯌꯨꯇꯨꯕꯇ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯗꯤ ꯃꯤꯅ ꯉꯥꯡꯕꯗ ꯇꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯒꯗꯧꯕꯅꯤꯀꯣ. ꯄꯨꯝꯅꯃꯛ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ. ꯈꯟꯗꯨꯅ ꯆꯠꯃꯤꯟꯅꯁꯤꯀꯣ. ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ. ꯑꯩꯈꯣꯏꯕꯨꯗꯤ ꯁꯥꯎꯖꯗꯦ ꯋꯥꯔꯧꯖꯗꯦ. ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯅꯣꯡ ꯃꯪꯉꯝꯃꯤꯅꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ. ꯅꯪ ꯉꯁꯥꯏꯗꯩ ꯏꯃꯨꯡꯗ ꯂꯩꯔ ꯅꯨꯡꯁꯥ ꯁꯥꯏ ꯍꯥꯏꯔꯤꯃꯤꯅꯦ. ꯏꯃꯝ ꯃꯝꯁꯤꯜꯂꯤ ꯀꯩꯅꯣ ꯇꯧꯏ. ꯑꯩꯈꯣꯏꯒꯤ ꯀꯝꯕꯜ ꯑꯃ ꯁꯨꯞꯄꯒ ꯇꯨꯃꯤꯟꯅꯒ ꯍꯤꯞꯄ ꯂꯩꯅꯤꯡꯕꯩ ꯋꯥꯅꯦꯕ ꯇꯨꯝꯃꯒ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯉꯥꯡ ꯆꯥꯛ ꯆꯥꯗꯕꯤꯗ ꯇꯨꯝꯈ꯭ꯔꯦ. ꯍꯧꯒꯠꯂꯛꯑꯗꯤ ꯑꯃꯨꯛ ꯆꯥꯛ ꯏꯟꯗꯣꯏꯕ. ꯇꯈꯦꯜ ꯀꯩ ꯚꯤꯗꯤꯑꯣꯅꯣ? ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏ ꯂꯩꯔꯝꯃꯤꯗꯣ? ꯑꯩ ꯍꯋꯥꯏ ꯊꯣꯡꯉꯤ ꯃꯥꯂꯦꯝ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯇꯈꯦꯜ? ꯇꯨ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯑꯃꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨ. ꯍꯥꯏ ꯊꯣꯛꯆꯣꯝꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯔ ꯊꯣꯛꯆꯣꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨ. ꯍꯥꯏ ꯍꯥꯏ ꯁꯦꯛꯁꯤ ꯍꯦꯜꯂꯣ ꯀꯥꯏꯗꯣ꯫ ꯍꯥꯏ ꯇꯈꯦꯜ ꯃꯁꯦꯜ ꯑꯦꯚꯔꯦꯁꯀꯤ ꯚꯤꯗꯤꯑꯣꯒ ꯃꯥꯜꯂꯤꯌꯦ꯫ ꯊꯣꯛꯆꯣꯝꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯕ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯆꯣꯡꯊꯣꯔꯛꯑꯦ ꯑꯗꯣ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ? ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯀꯅꯥꯅꯣ ꯈꯪꯗꯦ꯫ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯏꯔꯒ ꯕ꯭ꯔꯦꯀꯦꯠꯇ ꯖꯨꯂꯤ ꯏꯔꯣ꯫
ꯔꯣꯍꯤꯠꯁꯦ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯁꯦ ꯀꯥꯎꯈ꯭ꯔꯦ ꯔꯣꯍꯤꯠꯅꯕꯨꯗꯤ ꯀꯥꯎꯔꯝꯃꯣꯏ ꯖꯨꯂꯤꯅ ꯀꯥꯎꯔꯤꯅꯤ ꯃꯥꯂꯦꯝꯅ ꯔꯣꯍꯤꯠ ꯏꯆꯟ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯟ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯇꯥꯗ ꯃꯌꯥꯝꯁꯤꯅꯕꯨ Oh, ikan, ꯑꯩꯈꯣꯏ pucan, ꯃꯌꯥꯝꯁꯦ chicken, ꯉꯥꯛꯄꯤ chicken, ꯁꯦꯟꯕꯤꯔꯤꯕ chicken, chicken, chicken. Mah, sak ꯑꯗꯨ utlaga ꯕꯤꯃꯣꯜ video ꯊꯣꯛꯆꯣꯝ ꯑꯩꯗꯤ ꯁꯛ ꯎꯠꯂꯒ ꯚꯤꯗꯤꯑꯣ thangat. ꯊꯥꯒꯠꯄ ꯌꯥꯗꯦ ꯑꯗꯨꯅ ꯁꯛ ꯎꯠꯇꯕꯅꯦ ꯁꯛ ꯎꯠꯄ ꯌꯥꯗꯦꯇ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯁꯨ ꯃꯥꯂꯦꯝꯁꯨ ꯁꯛ ꯎꯠꯄ ꯌꯥꯗꯦ Male, ꯄꯥꯎꯗꯝꯕꯁꯨ ꯁꯛ ꯎꯠ ꯌꯥꯗꯦ kanang ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯛꯇꯔ ꯈꯪꯗꯦ ꯃꯤ malem na Julie, 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 Julie. ꯁꯛ ꯎꯠꯄ ꯌꯥꯗꯦꯇ ꯍꯥꯏꯈ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯉꯩꯗꯤ ꯃꯤꯠꯇ ꯑꯃꯨꯕ ꯄꯨꯟꯁꯤꯜꯂ ꯆꯤꯟꯗ ꯄꯨꯟꯁꯤꯜꯂꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯇꯧꯔꯅꯤ Ching chang phung gan. Kina khone gan kung fu ko taro gan. ꯃꯥꯂꯦꯝꯅ ꯖꯨꯂꯤ 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 ꯍꯥꯏꯃꯦꯕ ꯃꯥꯁꯦ ꯖꯨꯂꯥꯏ ꯖꯨꯂꯥꯏ ꯍꯥꯏꯖꯜꯂꯦ ꯑꯩꯌꯥ ꯑꯩꯗꯤ ꯎꯠꯂꯤꯁꯤꯗꯤ ꯍꯣꯏ ꯍꯣꯏ ꯃꯥꯂꯦꯝꯁꯨ ꯈꯖꯤꯛ ꯈꯔ ꯎꯠꯄ ꯍꯧꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯔꯤ ꯏꯔꯥꯡꯅꯣ ꯈꯪꯗ꯭ꯔꯦ ꯎꯠꯄ Underground ꯌꯥꯁꯜꯂꯛꯑꯦ ngakta ꯑꯟꯗꯔꯒ꯭ꯔꯥꯎꯟ ngairene. ꯉꯥꯛꯇ ꯉꯥꯏꯔꯤꯅꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯛ ꯎꯠꯇꯕ ꯈꯛꯇ ꯉꯥꯏꯔꯦ Malem ta. ꯃꯥꯛꯁ ꯎꯞꯄ ꯈꯛꯇ ꯉꯥꯏꯔꯦ Ta ꯑꯩꯈꯣꯏꯁꯨ malem brother. ꯕꯨꯔꯈꯥ ꯁꯦꯠꯂꯒ ꯍꯌꯦꯡꯗꯒꯤ ꯁꯛ ꯎꯠꯇꯕꯤꯗ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯁꯛ ꯎꯠꯂꯒ ꯑꯩꯁꯦ ꯎꯠꯇꯕꯤꯗ ꯑꯩꯁꯦ ꯎꯠꯇꯤ ꯎꯠꯇꯣꯏꯅꯤ ꯑꯗꯨꯒ ꯃꯥꯏꯁꯦ ꯐꯤ ꯑꯃꯨꯛꯃꯨꯛ ꯀꯤꯁꯟꯗꯣꯏꯕ ꯐꯤ ꯑꯃꯨꯛ ꯄꯨꯔꯥ ꯃꯥꯏꯁꯦ ꯀꯩꯅꯣ ꯇꯧꯁꯜꯂꯅꯤꯅ ꯑꯗꯨꯒ ꯇꯧꯗꯣꯏꯕ ꯃꯥꯂꯦꯝ ꯇꯥꯃꯣ ꯍꯥꯏꯔꯦ ꯊꯣꯛꯆꯥꯝ ꯔꯣꯍꯤꯠꯅ Malem brother. ꯃꯥꯂꯦꯝꯐꯝ ꯍꯥꯎꯅꯦ ꯏꯆꯟ ꯔꯣꯍꯤꯠ ꯑꯣ ꯏꯆꯟ ꯔꯣꯍꯤꯠ ꯍꯥꯏꯅ Ah! ꯏꯃꯥ Này. Sao thế con nằm không? Oh, mà nó break break. Mama. Wow, mama. Mà ꯍꯣꯏ ꯍꯋꯥꯏ ꯃꯨꯕꯤꯗꯨꯕꯨ thì không. ꯑꯩꯈꯣꯏꯅꯦ ꯍꯋꯥꯏ ꯌꯣꯡꯆꯥꯛꯇꯤ ꯂꯩꯇꯦ ꯑꯗꯣ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯀꯅꯥꯒ ꯀꯅꯥꯒ ꯂꯣꯟꯕ ꯌꯥꯒꯦ ꯏꯔꯣꯟꯕ Wow, nó rồi. ꯃꯥꯟꯖ ꯀꯥꯗ ꯆꯠꯂꯒꯦ ꯏꯇꯥ ꯑꯩꯗꯤ ꯃꯥꯟꯖ ꯀꯥꯗ ꯆꯠꯂꯒꯦ ꯏꯃꯥ ꯊꯣꯛꯆꯣꯝ ꯐꯦꯃꯤꯂꯤꯑꯅ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯑꯦ Cái ano nè? ꯈꯪꯗꯦ ꯊꯣꯛꯆꯣꯝ ꯑꯃꯗ Familiar na the family nè. Hi, I'm ꯍꯥꯏ ꯑꯥꯏ ꯑꯦꯝ Man. ꯃꯟ Kay Man. Thục châm là rồi đây. Kay Man. ꯊꯣꯛꯆꯝ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯥꯏꯅ ꯑꯃꯒ ꯊꯣꯛꯂꯛꯑꯣ Industries. Akala asli thola cái đâu? Hả? ꯍꯥ Asli thola đi. ꯃꯥꯂꯦꯝꯅ ꯍꯧꯖꯤꯛꯇ ꯁꯛ ꯎꯠꯂꯒ ꯄꯣꯁ ꯇꯧꯈꯤꯕꯅꯤ ꯍꯣꯔꯦꯟ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯉꯛꯀꯦ Đi riêng. Chim bia khe like to bia ꯊꯣꯛꯆꯣꯝ kê. ꯐꯦꯃꯤꯂꯤ ꯍꯥꯏꯅ ꯑꯃ ꯆꯣꯡꯊꯣꯔꯛꯏꯁꯤꯅ ꯀꯅꯥꯒꯤ Very ꯑꯣꯏꯗꯣꯏꯅꯣ comment to bia kê. ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯀꯤꯔꯥ ꯕꯤꯃꯣꯜꯂ ꯀꯅꯥꯅꯣ ꯁꯤꯅ Thực ꯍꯣꯏ châm rồi. ꯃꯥꯂꯦꯝ ꯊꯣꯛꯆꯣꯝꯅ ꯋꯥꯏ ꯆꯥꯏꯔꯦꯍꯦ ꯇꯈꯦꯜ Có thể. ꯀꯃꯥꯏꯅ Thực ꯇꯧꯔꯤꯅꯣ châm ꯈꯪꯗꯦ rồi. Thực châm rồi tao mà đi tao ꯊꯣꯛꯆꯝ xong. ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯥꯏꯅ ꯑꯃꯒ ꯊꯣꯛꯂꯛꯑꯣ Hi mà em. ꯇꯣꯝꯕꯗꯣ ꯂꯥꯛꯇꯦꯅꯦ ꯉꯁꯤꯗꯤ ꯇꯣꯝꯕ ꯊꯣꯛꯆꯣꯝꯗꯣ Công lại. Thục chôm 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 ý rồi ạ. ꯅꯈꯣꯜ ꯂꯥꯡꯒꯅꯨꯗ Ôi mà em thì là cái nó cho được English test. ꯌꯦꯡꯍꯟꯒꯦꯗꯨꯗꯤ ꯑꯅꯣꯛꯀ ꯎꯞꯄꯕꯅꯤ ꯑꯅꯣꯛꯀ ꯋꯥꯏꯇꯤꯁꯦ ꯊꯣꯛꯆꯣꯝꯅ ꯄꯟꯗꯣꯔꯤꯅꯦ ꯑꯗꯨꯗꯤ ꯊꯝꯗꯣꯔꯤꯅꯦ ꯍꯥꯏꯔ ꯄꯟꯗꯣꯔꯤꯅꯦ ꯍꯥꯏꯔ ꯊꯣꯛꯆꯣꯝꯅ ꯋꯥ ꯂꯣꯏꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯁꯜꯂꯁꯤꯔ ꯑꯩ ꯆꯦꯅꯦꯜꯁꯤꯗꯤ ꯃꯤꯅ ꯐꯨꯠꯇꯩꯅꯤ ꯀꯥꯏꯅ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯩꯗꯤ ꯉꯔꯥꯡꯅ ꯀꯅꯥꯅꯣ ꯏꯔꯛꯄꯗꯨꯕꯨ ꯀꯩꯅꯣ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯍꯥꯏꯅ ꯊꯣꯛꯂꯛꯄ꯭ꯔꯅꯤ ꯂꯥꯏꯚ ꯊꯥꯕꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ Nang khangnamgani hanagi channel maming do text journey. Hosalak pa ni. Tumi. ꯊꯣꯛꯂꯛꯄ꯭ꯔꯅꯦ Hoy. ꯀꯩꯒꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯅ ꯊꯣꯛꯂꯛꯇ꯭ꯔꯕꯣ Nope. ꯁꯤꯁꯇꯔ ꯃꯣꯏꯅ ꯇꯦꯁ ꯑꯣꯐ ꯁꯤꯜꯆꯔ ꯍꯥꯏꯅ ꯏꯔꯤꯁꯦ ꯀꯗꯥꯏ ꯁꯤꯜꯆꯔꯒꯤꯔ ꯀꯥꯏ ꯍꯪꯉꯛꯄ꯭ꯔꯦ
ꯑꯃ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯗꯤꯁꯇꯔꯕ ꯁꯨꯖꯔꯛꯏꯗꯨꯗꯤꯅ ꯑꯗꯨꯏꯁꯨ ꯃꯤ ꯑꯇꯩꯒꯤꯗꯤ ꯃꯤꯡ ꯑꯣꯟꯊꯣꯛꯈ꯭ꯔꯁꯨ ꯑꯣꯟꯊꯣꯛꯄꯗꯨꯅ ꯁꯨꯝ ꯊꯣꯛꯂꯛꯏ ꯍꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯟꯅꯩꯌꯦꯕ ꯑꯩꯒꯤꯁꯤꯅ ꯀꯩꯗꯧꯔꯤꯕ ꯅꯪ ꯃꯃꯤꯡꯗꯣ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯀꯔꯝ ꯄꯣꯠ ꯑꯃꯗ ꯏ ꯂꯩꯌꯦꯕ ꯑꯗꯨꯒꯤꯅꯤ ꯑꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯤ ꯊꯣꯛꯂꯛꯀꯅꯤ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯏꯟꯗꯤꯌꯥꯒꯤ ꯁꯤꯁꯇꯔ ꯅꯪ ꯊꯣꯛꯆꯣꯝꯗꯣ ꯍꯤꯠ ꯄꯥꯏꯈ꯭ꯔ ꯃꯥꯅꯦ ꯅꯠꯇ꯭ꯔꯒꯅ ꯏꯕꯗ ꯃꯃꯤꯠ ꯎꯐꯥꯠꯇ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯃ ꯑꯩꯁ ꯇꯨꯒꯗꯧꯔꯤꯅꯦ ꯕꯣꯜ ꯃꯥ ꯄꯨꯡ 3 ꯇꯥꯗꯣꯔꯦ 3 ꯑꯩ ꯇꯥꯁꯟꯅꯗ ꯑꯩ ꯆꯠꯂꯅꯤ ꯑꯩ ꯈꯪꯉꯦ ꯁꯥꯟꯅꯕ ꯆꯠꯀꯅꯦꯕ ꯁꯥꯟꯅꯕ ꯆꯠꯀꯅꯦꯕ ꯆꯠꯊꯣꯛꯑꯣꯕ ꯋꯥꯎ ꯍꯟꯇ ꯖꯨꯝ ꯇꯧꯕꯗꯕꯣꯔꯦ ꯖꯟꯅꯂꯥ ꯀꯩꯅꯣꯗ ꯂꯧꯕꯨꯛꯇ ꯎꯏꯅꯦ ꯅꯪ ꯍꯨꯏ ꯃꯆꯥ ꯂꯧꯕꯨꯛꯇ ꯂꯩꯔꯝꯒ ꯑꯣꯇꯣ ꯑꯃꯁꯨ ꯂꯩꯔꯦ ꯑꯃꯈꯛ ꯂꯩꯔꯝꯒꯦ ꯂꯦꯡꯉꯦ ꯑꯩꯅ ꯃꯤꯀꯣꯛ ꯉꯥꯎꯔꯅꯤ ꯂꯦꯡꯉꯗꯤ ꯀꯟꯅꯤ ꯃꯨꯠ ꯀ ꯀꯥꯅꯣ ꯉꯥꯜꯂ ꯕꯨꯠꯀ ꯃꯥꯜ ꯅꯨꯡꯉꯥꯏꯅ ꯂꯦꯡꯉꯤꯗꯣ ꯅꯪꯅꯒ ꯂꯦꯡꯉꯛꯄꯅꯦ ꯏꯃꯥ ꯑꯩꯁꯦ ꯖꯨꯝꯗꯧ ꯂꯩꯔꯦ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯇꯧꯒꯅꯨ ꯊꯝꯃꯨꯅꯨ ꯀꯃꯥꯏꯅ ꯐꯍꯟꯗꯣꯏꯅꯣ ꯁꯤꯕꯣ ꯁꯨꯝ ꯖꯨꯝ ꯑꯣꯏ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯪ ꯍꯩꯇꯦ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯀꯅꯥꯅ ꯁꯥꯖꯥꯔꯣꯏꯕ ꯃꯤꯁꯤꯡꯁꯤꯅ ꯍꯥꯏꯕ ꯅꯁꯝꯗꯨꯗꯤ ꯂꯥꯏꯃ ꯐꯥꯏꯍꯦ ꯎꯕ꯭ꯔ ꯏꯃꯥ mi promat dengan test TASTE na TEST ꯐꯝꯖꯜꯂꯤꯃꯤꯅ test test exam का test 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 ꯑꯣꯟ ꯃꯥꯂꯦꯝ ꯀꯩ ꯆꯥꯔꯒꯦ ꯁꯪꯒꯣꯝ ꯆꯥꯏꯔꯣ Bisa gam 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 gam. ꯀꯩꯅꯣ Hui. Nung kenagi nung sidra masak orang hui siya. Nangina sa ꯆꯩ ꯆꯥꯗꯣꯏꯕ udi ne. Udah lagi nangi. Kai bang. ꯁꯛ ꯎꯍꯟꯕ ꯏꯀꯥꯏꯖꯩꯕ Kan. Udah nih masak. Apa? ꯑꯩꯈꯣꯏ ꯂꯥꯡꯒꯅꯣꯕ ꯇꯟꯈ꯭ꯔꯦꯕꯣ Era. ꯏꯟ ꯅꯝꯕꯔꯁꯤꯒ ꯀꯩ ꯁꯥꯟꯅꯗꯣꯏꯅꯣ Indung deh. Sana deh mina. Babu kan sana deh. ꯀꯔꯝꯕ ꯁꯣꯔꯠꯇ ꯂꯤꯠꯂꯤꯒꯦ Sili lek babu yang jalan nih. Kalau aku cuma nak jalan nama. Ini selalu kolar. Papa aku pun laki. ꯀꯔꯤꯒꯤ ꯄꯄꯥꯒ ꯄꯨꯟꯅ ꯄꯄꯥꯅ ꯌꯧꯔꯛꯂꯨꯔꯁꯤ ꯅꯪꯅ ꯀꯩꯗꯧ ꯁꯥꯟꯅꯍꯧꯔꯤꯕ ꯁꯟꯗꯥꯗ Faz babu sana deh. Sili
ꯁꯤꯂꯦꯕꯤ ꯍꯣꯏ ꯇꯥꯅ ꯍꯦꯛ ꯆꯠꯄꯗ ꯌꯦꯡꯉꯣ ꯑꯩ ꯐꯨꯗꯣꯏꯃꯤ ꯂꯥꯛꯇꯣꯏꯃꯤ ꯃꯤ ꯄꯨꯝꯅꯃꯛ ꯇ꯭ꯌꯨꯁꯟ ꯆꯠꯂꯤ ꯅꯪ ꯆꯠꯇ꯭ꯔꯒ ꯉꯜꯂꯤ 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 ꯁꯤ ꯇꯥꯕꯒ ꯆꯠꯇꯣꯏꯅꯦ ꯑꯩ ꯈꯪꯗꯦ ꯂꯥꯡꯒꯅꯨ ꯂꯥꯡꯒꯅꯨ ꯄꯄꯥ ꯀꯧꯏ ꯃꯥꯅ